Manipur da NRC pangthoknabagi matangda Governor Ajay Kumar Bhala da knowledge leiramdre Census yeithok hannaba center da cherol thabagi thabak Manipur laingaki mathawni hairakle. Adubu cherol thabagi matangda Chief Minister Yumnam Khemchan amasung Home Minister Govindas Konthokjam kauduna ngasi numidang khanaragani hairakle haina Governor na Campaign for Just and Fair Delimitation gi mihutsinda khangalakle hairi. Adubu JFT gi oinadi Census boycott ki khongjang handokloi henna kansil lagani maramaduna enumerator amadi supervisor singna training chatpa lepiyu afa fatta thorokpada masa masana oizagadabani haina JFT na amuk hanna chaksil warol thamlakle governor ga log bhavan da minute nifuga manga changna unakibadu da JFT gi maikaidagi governor JFD gi maikaidagi convener Jitendra Ningomba finance secretary Sunil Karam amadi saknairaba demographer RK Narendrana Manipur da oiriba fibam asida census tawkiba tamda oirakadaba wafam thamki aduga Manipur da kumja lishing ma chamapal ga yankhai ga mathoi NRC tawkiba gi report amadi thadakiba senfam gi matang da puthoktuna governor da khanganki adubu governor na NRC tawkiba gi matang da khanglam dabagi wafam thamlakhi hairi